Ngasi ayuk sakhangdaba singna Thobal Police Station na konba Kiam Sifai Khongda leiba Goti Mayum Priyo Kumar Sharma apokpa lekhidraba G Tomboy Sharma kauba mioi amagi yumda 36 high explosive hand grenade ama thamjilamle hairi. Presna phangba pau amagi matung inna bom adu ngasi ayuk pung 3 rom tarakpa aduwaida yumgi mangol kakhatphamda thamlambani hairi. Bom thamlambagi pau adu hek phangbaga Thobal Police Station gi team ama laktuna mafam adugi phibam yengsinki. Maduda bom aduna nansillaga thamlamba che amada Priyanka Sibagi Cherak piragani KCPPWZ next blast haina iraga leiramba thengnaki hairi. Tungda bom adu ayuki pung 3:95 rom tabada bomb detection and disposal squad ki expert sing laktuna Ashoy angam yaudana diffuse tawraba matungda police na seize tawkhre haina pau asina makhatari.